ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯃꯅꯨꯡꯗ ꯃꯌꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯇꯥꯏꯕꯪ ꯃꯍꯩꯀꯣꯜ ꯁꯤ ꯖꯨꯟ 5 1980ꯗ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ 13 ꯑꯣꯛꯇꯣꯕꯔ 2005ꯗ ꯑꯃꯨꯛ ꯁꯦꯟꯇ꯭ꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯟꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟ ꯃꯌꯥꯝ ꯑꯃ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯄ 119 ꯀꯣꯂꯦꯖꯦꯁ ꯑꯦꯐꯤꯂꯦꯠ ꯇꯧꯔꯕ ꯑꯗꯨꯒ ꯅꯥꯛꯀꯤ B ꯒ꯭ꯔꯦꯗ की रैंक तो यौन फंगबा अदुगा स्क्वायर एकर मसिंग हाइता 287 नियर 300 एकर लेदना लम लेदना यामना विजनरी ओइना असिगुमलबा मियामगी दमकता स्टेज की तत साउथोक्सनाय ओइबा मणिपुर यूनिवर्सिटी हाइना लेरिबा माइकोल असिदा मसिगी विजन दसु वर्ल्ड क्लास यूनिवर्सिटी की विजन दी ओइबा अदु पुथोरकपा तौथोरकपा थबकसिंगदना मदुगी लोकल विजन द ओइना तौबगुम्बा मा अदुगा एजुकेट मयामदा यूथ सिंगदा एजुकेशन पीनबा लमदम सिकी नहा सिंगता मही की मंगाल पीनबा लेरिबा सिगुम्बा महिकोल असिदा मोंग बसन संगबगुम्बा हाइतारे तोंगान नंबर रिक्रूटमेंट प्रोसेस ओजा की प्रोसेस ओजा लौबगी प्रोसेस तगी हौरगा अपिकपा ग्रेड 3rd 4th पोस्ट लौब फावबदा रिक्रूटमेंट प्रोसेस सयेनबा कया लेरकपा सिना मरम ओरकांदा मणिपुर यूनिवर्सिटी सिदा लेरिबा वाथोइबा वाथोक नत्रगा सिगुम्बा चममनबा चमोनबा मयामसी करीदगी लाखिबनो करमाइ तौरगा फगदगे अदुगा मसिना मियामदा मणिपुर मियामदा स्पेशली टू महिरोइसिंदा करम साफु पीदबगे रिक्रूटमेंट हाइबसी पिकपतगी होरगा ओजा खक्तना ताकपा यादबा यूनिवर्सिटी अमसे ओजा खतंग लेरगा यादबा ओजादगी सपोर्टिनेट स्टाफ नन टीचिंग स्टाफ मयाम अमना एस्टैब्लिश तौरकांदा हाइबी यूनिवर्सिटी दु मपुंग फाना ओइगदबा अदुगा मसिदा लेरिसे 9 स्कूल ऑफ स्टडीज then 47 departments 7 center of studies aduga student strength nearly 8000 strength ni sigi tongan ton council court executive council academic council college development council board of studies finance committee haidana ton second kya khaido kan haripa university si india gi mangjin thaba singi banung da yawba ngamna da gidongta kan honare university sidaida handak thok iba wathok si mamang da su hariba university sigi Vice Chancellor की मतंग कानो था तरुमुक मही तम फंगदना मणिपुर मियाम दा अवाबा हाइतारे मसा मसुसि मही तम फंगदना सिगुम्बा यामना नुंगाइतबा मतंग अमसु लखिदबा नते अदुगा सि मसि मतंग सु यूनिवर्सिटी की असुनबा अमोट पा हाइगद्रा नत्रगा नुंगाइतबा थोदो वाथोक हाइगद्रा यूनिवर्सिटी ओजा फावबदा सखंगदबा सिंगना लोना यादबा सिंगना चैराक पीबा सिगुम्बा खुदोंथिबा कया अमसु थोक्तबसु नते अदन मरम मरकांदा मणिपुर यूनिवर्सिटी से मतम अमददी खर हेना मायोन अफब मायोन अमदा लबरा हाइबगी वाखलोंदा लेरमकांदा इनौ नौना 2018 दगी लाखिबा 2018 की पीरियड ओरंगदो माले हाइबा बीसी की नुगाइतबा वाथोक्सी मतुंगदा अनोबा बीसी सिंग अनोबा एडमिनिस्ट्रेशन लाकांदा हेना चाखलगद्रा हारकांदा हजिक्सी रिक्रूटमेंट प्रोसेस ता ओजा लवे प्रोसेस से होरगा पिकबा रिक्रूटमेंट प्रोसेस बाउबा होल तोरगा थंबा करीदा सय नरेम हाइदो भाव ताद मोंदा मरमदना मसिकी मतंगदा MU रिक्रूटमेंट रो हाइबा टॉपिक ता नेनो ते इम्पैक्ट न्यूज की से लेक्चर से के थंग से ओजा प्रोफेसर W नबकुमार फॉर्मर डीन मणिपुर यूनिवर्सिटी हमदा ओजा नबकुमार तरा नोसरी तो मैं लेक्चर बिरबो कोगी एस बिद्यानंद प्रेसिडेंट KS एनी बिद्यानंद बस तरा नोसरी लोइना ओजा मताइ लेक्चर बिरबो जारी कुमुक्सम एडिटर इम्फाल टाइम्स जारी कुम तरा नोसरी आई हान मसे KS से थमजगे मरोइना KS की से हंतक से सौ स्कैंडल हाइबसु याई अदुगा रिक्रूटमेंट प्रोसेस से द हथेंगना तंग महिरोइ सिंगी येंकांदा महिरोइ लुप अमोइना डेडिकेटेड तौरगाता हारिबा यूनिवर्सिटी की सिगुम्बा होय याम कोप्पा मसा मसु हाइतारे नन टीचिंग स्टाफ की रिक्रूटमेंट प्रोसेस मुन याम कन जंगल उद्रकसो ह्यूमन रिसोर्स और वजासिंग लोबी प्रोसेस सिददी खर हेन मियंग संकांद हेन फबा खुनाय मो रंग मंग जरी बा हाइतारे KS के सुलुबा एफर्ट सिदा मांग थान संखिलिबा बिद्यानंद लाक्सगे मरोइना हुजिक लाइसी KS के सु ममांग द प्रेस नोट अम थोखरे मसि यूनिवर्सिटी ओजा प्रोफेसर अम लोय मतांग दा हाइतारे अदु ममांग दसु ममांग ज अखोइना पेपर द कइदा मयाम थेंगनखरे अद मसि द मपुंगुइना उरी बसि यूनिवर्सिटी उरीसी प्रोसेस टू उरीब्रा नत्रगा हाइबर ह्यूमन रिसोर्स ओइगदा ओजा से लोपसदा अकाइबद लागति महिरुसिंग द तुंगदा दुकी ममी तुम तहौगनी हाइबे वाखलोंदा लेब्रा कमाइ तवी वाफम थमी मधुने याम कंसर्न होइसरी से होय केसे ने सो हाइतारे अना होइना हान बदाइन थमजनिंग से यूनिवर्सिटी है से होय मियाम गे लन्नी मियाम गे लन उरी बदुगुम्बा मियाम गे महि तमफम संग हाइतारे असुगुम्बा मदा यामना तहोइदबा मोंग अमदा तौबा मोंग से मसी सिगी सिस्टम जे मसी ट्रेन जे सुम चखरगदि यूनिवर्सिटी सिगी फिल्म से कई फिल्म लाकदगे हाइबदिगे अदुगी मि पाइबदना मदुगी एप्रेंशन दना मरम काना कोइन सिगी हिरम सिदा खतन कंसर्न ओइजरकपने हाइतारे अ होजि अखोइना चंगजन जब मतमदा थेंगनरी बसे इशू जे यामबगे के आई खतन
point khitang highlight tawjage maruni oja akhoi de hen takmi oja ni su yawi ko ada khitang nei na bada nungai na haitare maruni ahmad akhoi de yam concern ojeri je akhoi ki oja ko akhoi ki statutory post akhoi university ki administration ki yangin se u oiriba akhoi ki registrar FO ne semi statutory post lawgi matang sida akhoi ki ekta yaujeri ba statutory yaujeri 19 je masi amend tawse yamna controversial oi moong amada masi amend tawe habi o hama thori eva ado university authority ki di madugi saitu kai ma makhal amte gi adu ma controversy amte leite habani akoina thami ba ofamna masi gi lakbagi wari paring ama ye thamjage ba 2013 da EC gi meeting ama phamme ja EC gi meeting je phama matam sida akoi statute 15 clause 1 and statute 19 2 je masi amend tawgi por ama lae 19 2 sida masi amend tawse hana reader or lecturer hire mado associate aduga assistant na main la adu matung madugi ayaba pirak tabasina marak sida oja ci ma khag la en hai UGC gi letter number 59 adu du gan hai maruna 59 sida chatle 59 si lang matam sida controversy am khag la e baja masida sida la controversy si authority ke site gi budi hai ri basi gi basis sida mar moi kanda moina executive council gi mi pham ma 2014 sida moina pham kanda statute 192 je amend tawre hai da moina di lawe whereas the question nama laina kamai taw hema tamda ja haiba university da lai haiba CSA copy to register Manipur University na bodi address tawe whereas sigi se Archana Thakur deputy secretary of UGC na corresponding letter amoina Sri Umesh Kumar under secretary to the government of India Ministry of Human Resource Development da correspondent na ba CM khak oya ado si copy to register thare ado sigi copy to sida basis oirakanda हाइबदी ngasi mi department masel gi sanaba process da basis war kan executive council mi pham kanda statute amend tawre haibasi masi legally yabra or yadabra haibagi question nama thole evaja ado adagi amu hariba amend tawre haiba statute 192 je amu masi gazette ta phongri mamang sida handaksi statutory posting gi recruitment process si sathagi baitare ado university ki ek tadi yam sengna akhoi ki masi any statute amendment si should be published in the gazette and yam make sengna define taro yaw report ki madi provision ki wang mada ado maina hapsel kwasna miyam da hen ngasai gi apprehension am khak lehele maram ni ngasai gi letter du su mi ki department machine ki sana corresponding letter du da basis wa kan tor ko ni da kari legi ha question am thole plus hari basida madu da su madu hari du yam sengna kan da akhoi ki statutory post ki kara yauri sida madu gi Maduda Manipur University da advice to haibani na madu official level letter ama minister kanu dagi ministry dagi hoi MU site la pham to poto hausimo kidi madu gi la haibagi information amata leite adu leite gi marak chira kamaina EC gi mi pam pham ga na damaina wari logi no haibadi gi adu gi number 1 question doni leise adu da statute sida khone yamna masida yamna concern oise si kari gi no na haijar ko matam da akoi ga sida hana khone statute 19 2 je hanagi du di magi akoi gi two members of the executive council nominated by it and hiram bapoto hauji haiba amended sidadi BC da hen full power bisal lakanda mana oina recommend to panel ama sema kanda madu tu executive council no approve to godabni haiba gi pot ama la eba la ko se masigi amna nungnang ngai ba phiam ama budi horen mathangi da ai thamjare ge baja adagi sigi statute ki pot sema lere then second point ngasai gi akoi gi can was screening process te screening process faculty and non teaching faculty ani sida akhoi screening tawgi process sida asoba soiba lukhol sama khak masi akhoi na thengna je haitare maruina handak statistics department da akhoi OBC ki category da akhoi gi assistant professor ma lawu matam da mi ama khak miyo ama khak ma je hana schedule caste ki category da PhD tawgi miyo ama OBC ki hoji ki kawi ba post ki eligible list sida yausal lak baitare swai sida kamaina screening tawri no haibigi mayam da yam doubtful loiba kayumba Manipur University recruitment sen transparency oidrabra haibigi oidri haibigi porama adugumba ma lakba ma leire then third point da aja akhoi gi hoji phong sana ngang su akhoi na kenu tawjeri do akhoi gi department of teacher education gi matang da ja professor gi matang sida magi recruitment notification sida hai 10 years teaching experience in teacher education institution hai sigi haiba se qualify oire haiba ki ground da Pavan Kumar Jadabali ko wanupa ma je professor sida khalle ja khalli se moina hai se experience se KMM College of Teacher Education haidana Andhra Pradesh ta leiba teacher education institution amadagi ma je ideas ki teaching experience leire en haire whereas ma 2009 da ma je PhD loibani haibagi adugu masi am kha khoina phangyo ja
2009 da PhD loire aduga 2009 sem chahi sida KMM college sida maji principal oire haire whereas NCT gi regulation da teacher education institution amada principal oige haiba oiragadi maji PhD loiba plus ngasagi 10 years teaching experience chahi tara dugi manungda manga amadi secondary teacher education gi knowledge laigadabani na haiba question am leire aduna haiba misakse ma 2009 da PhD loire as well as 2006 da maji MA loire ja aduna karamba ground da maji 10 years teaching experience leino aduga secondary teacher education gi 5 years teaching experience lei haibisi karamba ground da count tawrino haiba question am thole aduna hoi private institution khara da mi leitabadegi oiba oiramen lawragasu madu aikoina sugumba yamna Manipur University gumba akhoi sugumba regular oiba post am tharpa matamdi magi pay scale UGC ki pay scale lu phangibra phangdabra haibina singba magi manungi mai masak mayam singdu phajana screening taw ki bra taw ki dabra haibiki question du madi yam chauna thoe aduna ngasai phana kanu torgasu private college amada damaina NCT ina pireba guideline ki wangmada principal oirakpa mi ama kamaina service count experience lowba yagadagi haibidigi adugi question ama lere as well as magi kanusi university na puthoba ngamdribra haibige magi pay scale sima university puthoba ngamdribra haibige anisu ahan point ama lere then anisu bada hairiba Pawan Kumar Jadavali haiba misakse 8 years teaching experience in Embo University ki makhada leiba oja inclusive Department of Special Needs and Inclusive Education haidana amazida maje 2017 ki October kon manga dagi maji puyena 2024 ki November sida CMA mana sigi university submit tawe haiba submit tawe sida ma hi he has been teaching and doing research for undergraduate graduate and doctoral courses ana ya make seng ja palle adubu hairiba pose akoina magi website sida ju thire matamda mana ju sida ju masana certificate ju haijare undergraduate graduate ki course ma ta ena ju haijare akoina thiba matamda hairiba sigi special needs and inclusive education habise visually impaired akoigi keno oiraba disable oiraba aduba miusing oiba course ni haibaduma adumaina thengnei magi website sida ado haiba mafam sida maje associate professor nen haire maramaduna magi service count si asugumba khogi general oiba course tamam sida mase service count tobum thokte haibi argument si laba matung degi de date 27 da sisu yamna maong ma lei 27 da moina communicate torga na 27 numisi makta da CSE tharak pani hai ado file process apa se mai nium khadi num leibini khale do khudak te CSE thare iba letter sida haiba mi se did not directly teach children with special needs. Instead, he was responsible for training trainees to become qualified and professional educators and admaina highly ever. Mamangi letter duga akon magi letter siga ani sigi oba contracting oba pot ama akoina sum ujare. Then number 2 point da ma chi haiba Embo University da oja ura mi haibigi magi akon magi letter tharko matam sida office of the registrar na sida oja sumaina office of the registrar na sumaina office of the registrar na thoe aduga hariba makhajgi silse matamda di social science and humanities college na silse na me hariba social science and humanities college se university ki website se mathang sangpa matamda di hariba masigi makhasida asai mana oja oi hariba special needs and inclusive education haiba se yawa thengnatre marak sida yam interesting oi pot amana hosiki hariba 2025 ta ngasai gi registrar office ai tharakpani hariba Kesale Kebedi make a thing same wale. Hariba mi se hariba university as a star na Tare. Hariba sem misina mamangda hariba mise Pawan Kumar Jadavali hariba mise maze Department of Special Needs and Inclusive Education Oyana Tarpasi Sidana marks ISOD na Tare ever. Marak Sida ISOD or mise Telaba Matam Simon Restar Combina Ka Bano Hibiki question number thole aduga sigi oiba akoina hojik puthokba nungaitaba some documents kara akoida phangjaba khara leire haiba mi sigi qualification singsina maram kanda karama matamna ma se din oigibano aduga karama matamda din dagi na register oi kibano haibegi aduga yam controversial oiba pot ama khak thole aduna haiba masida masi tasengna khogi miengda masi tasengna fake oirabra haibegi singnaba apprehension du leibina maram kanda masi tasengna inquiry tawbugi aduma mathok dai haibedum leire Yamaduga, I Matang Amanitanga Lucian Zegeba. I did Matangze. Madame de Mayana can clear with Namatare. Aduga Amana, Hosik a quick satari, but Tongan, but Hosik postmone, Tongan, non dissing recruitment gizi.
non teaching gi recruitment gi matang se 2023 gi 25 May da Ministry of Education gi CM khak thari haibe thari sing matungina any recruitment rules should be approved by honorable visitor and it should also be duly notified and uploaded on the website of the university and asmaina yam mek sengna haire aduga masi gi si akoi Manipur University da magi leriba available magi post gi matungina madu modify tok thokanda madu gi proposal ma tharu haidana admaina haire haire pa sida nasi matung da moina 30 December 2024 sida EC meeting ama phame aduga EC meeting se phamma kan sida moina haise EC na phamma meeting se khudakta madu ordinance ole ordinance ogadi khudakti immediately madu satna ba hawrni haibani marak sida question lai de sonda ministry gi tharai ba pose ministry gi mathakta BC sina leira right question ama number 1 thole adagi amu moina hojik haise ordinance ole ordinance khudakti satna ni haiba oiragadi adu oiragadi ngasai gi haiba ordinance gi atoba point amada any ngasai gi from the date of adoption id usually council na logi ba warip to digi within 2 weeks ta madu thaga dabani visitor gi approval lawna thaga dabani haiba provision ama yaurame haiba potu 2 weeks to hento ganda 16 days subadara kaino admaina tharaga leirame haitare adumba provisions mayama khak adumba loopholes mayama khak admaina lei adagi mathang da ja aina thamjeng misi yamna sida yamna kanu to last point oizerage last point sida yamna kanu oiba yamna maru oiba point am khak leja sigi matang sidi ozanna ozadagi knowledge amtang aina ju lojani weja akoi gi register phone singba statutory posting se mokoi gi interview loidana adagi mokoi se khangre mokoi gi khanbagi process to lali sung sumi haibna maram kanda court body case leire adubu amu orga su ma je register oidana finance officer oidana sign chakre sigi mokoi gi subject expert khanbagi matang sida mege tang kunthra je da ja akoi gi sida haise executive moi EC gi meeting da BC na sil torba envelope ama ngasai executive council na nominate tawgada subject expert se sil torga puthori I haiba poram hai adugi poto confidential oiba maramna madu executive council na madu gi hariba lise madu subject expert oina madu gi do akoi nominate tawna gi BC da empower tawre haiba poram sumain yawrame ado yaw bisida akoina laningi di sumaina sum mesi haiba pose ngasai amended tawriba statute to moina tawjare haiba potugi wangmadusu oire loinana sumaina sum akoigi BC da empower tawraba sil moigi hojiki hariba kanudigi matungina di rules di matungina di BC na panel ama semaga panel du EC na approve tawgadamni haibni sil du hangdokdana puthoktraga di madugi poto executive council na kamaina approve tawdun haiba question ama leire adui poto kantoga BC da empower tawe haragadi EC phami bisigi EC leiri bisigi wan thokse kaida leiri haibagi adugumba question ama sai sida EC gi role si pura sumchal labra bi question du ma lei okay yam faza wafam sing putare with truth ta hai tar yauri adu boy khoi thengna jaba da as a media person khoi thengna jaba sai da khoi 23rd 23 6 2025 April May June thada phangba khoina Manipur University ki registrar gi recruitment da registrar in charge assign to poni masida composition of selection committee for appointment of registrar as per amendment statute 19 clause 2 of Manipur University ek anama thengna jai khoi thengna jabani ada masida yaurisi almost mi marina masigi mi marina te team mari de mi mangana saga do pani team mari si ahama team the vice chancellor to be the chairperson of the selection committee sigini ani supada yaurisi an academician who is the nominee of the visitor or chancellor ama yaure number 3 experts in the concerned subject fill all of the list recommended by vice chancellor and approved by the executive council syndicate haibam yaure sida mi ahum sigi ahum suba group sida mi ahum ni yaure mi ahum si akhoi Manipur gi IS officer am yauro mi aduma pani university ki private university obi Don Bosco University Guwahati the former BC Majuli Cultural University former professor CC some lera aduga fourth suba category di yaure head chairperson of the department havni who is chairperson of the department sida som the category vice chancellor of MU haiba wapam palle aduna MU gi vice chancellor masamang si voting right ani phangabra haibse koina su as a media person koin thengnajaba haitare sangna ozada thamjaningi di masigi mayam si loimok kana torkana ozana professor go re posi samaina ga tawgibaga leibra sengna harga mahiroi khunai gi damda dedicate tawge university sakhot ke na ozana khondare pa mayam si sigum manipulate taw mayam si laga di university gi mai on si karai ne sakado na wafam ne kamai thami ngoza aduga jes sokami da ne thami gi wafam kala thami tan panbira moza
sorry aina yanan bada phongdok chaning base ko university se koi ngasai ke na so haibi gre Manipur University is a state university oram badagi central university oraktana hauja pau lairiba Manipur gi akoi gi education gi ecosystem sidai khwaidagi hena phaba central university ni Manipur gi oina ko Manipur lairiba educational institution singsida Manipur de university yam lairiba singsi manungda khwaidagi hena phaba university ne na lauraga lairiba university amani aduna university aisi karino hairagadi masi highest seat of learning mahi masing tamna kento khwaidagi wangba mapam amani aduga university ama haibasi karino haidana koina yengma matamda subna khaki mahairoi singda knowledge gi diffuse tongna ba knowledge si sandokna bada natana khunai amagi mayon bhawba university na chumba ngambagi wari kaya koina prithvi da yes right khunai da ahongba ma purak porna ba honna bada university na kari role logi ka haibasi akoina prithvi da leiriba history sida koina yengma matamda yam thengna ba ngaptane ba aduna aisu hauji university da gi retire tawjaba sahi taruk tare sujaraga su matama da university da oza ojaramba misak ama oina loina na housing na Manipur da lairiba senior citizen ama oina asigumba institution sida housing makidi akoi gi kari haini maral dumak kaino ko gi praman yana lairaga su kari guma maral dumak establish tawdribni ne tawraiba koi gi charge haitare alleged charge ama leidana university sida sigumba phattaba thabak khara chathabagi praman khara leiredana students koigi kain body amana puthorakpa masi aina sum khanjaruba matamda isada yam nungai daba ma phaujai maramdi Manipur haiba Manipur se leiriba Manipur miyam gi khunai si mamai sumna honna bada aduga Manipur khunai gi tunglam chasi mareng banda pukhalaga pu gadaba naharon singi mahi masing tambam mafam amada nattaba corruption gi oiba thabak khara sathare haibase masi taba matamda aingonda yam nungai tamama phaujai adugu chiriba alleged tawriba koigi maral si summa para sumda para haidudi madu lemna nabagi koigi appropriate oiba authority court oiba yai natraga university sigi mathakta leiba UGC dagi oiba yai natraga Ministry of Human Resource dagi oiba yai mayamdu la akanda khangani haiba wafam sima thamjage ko aduga ngasai kekena aingonda hangbiri bo wafam akoina university sida university da changba khuding makta akoina leiringai matamdadi du matam gi matuna ekki ahongma mayam lerakpina ahongma khardi leram bayai adu akoina leiringai matamda tawjaba akoi experience to ai din noina su leijarame students din noina lerame adagi di School of Human and Environmental Science ki academic din noina lerame tongan ba center singi director oirame proctor oirame akoi gi matamda examination da thoki ba kaya gi akoi gi kari haini inquiry committee gi chairman ba oina thabu yam tawjarame aduna selection gi process da akoina leiba matamda khangjaba matamda professor bu oiro natraga associate bu oiro assistant bu oiro khuding maksida process si kadai dagi haurake bu ihanan bada university grants commission na piriba ozadugi essential oiba qualification amasung desirable yauna badu UGC na channa badu oigadabani ko central university oirabani na state university oiragadi state da khara semdok sadokpa yai adubu central university oirakandadi whatever UGC na chanaraba approve tawraba potuda essential qualification na kari oigadabano desirable na kari oigadabano haibasi yauraga ahanbada advertisement na thokadabani advertisement do thoba matungda kadumadu registrar na thokadabani thoba matungda kaidawda gebo mari applicants mayam kaurani advertisement da phanga iba applicants mayam do madu kana na interview da akoi eligible yai haibagi pot lei ko madu lakwa matamdadi masi direct BC na yengjanbagi mauta akoigi matamda leijaba matamda leiriba subject tuna belong tawriba school do adugi dinduna chairman oigani aduga madugi department concern was allogadaba department concern do education gi orgadi education department gi head adi physics organa physics department gi head maduma member ama oina lorani aduga atopa school da belong tawriba
department leidana department singdudagi professor sing lauraga akoi screening committee ama semgadabane ba screening committee duna laiba application mayam du kaidorge bo ngasai university na advertisement tawgiba UGC na yaraba essential qualification amasung desirable maruoina essential qualification du yenge ko masidaista kayam yamna kaidona yeng kayam yamna applicant kayam yamna eligible oise khando yaba aduga aikhoigi tawba matamda khannaba akoina matamdu da yamna khannagi ba wafam mamana madu torokpa matamda mama ngai dadi akoi UGC na no rule la pagi matungina mana metric tap number kayam phangi first class oragana score kayam tawni sadai second class oragana kayam score tawni madu BA da lai matam da BA da first graduate first class oradi kayam score tawni sumnagi simple oragana kayam score tawni aba magi mark oina pi madu akoina kadi yamna quantitative oina tawi maramdi akoigi choidana baidana amai tawna MA da first class oragadi number 3 phangni second class oragana 2 phangni after 45 yaudradi yadredana 55 yaudradi yadredana 55 yaudradi ma khandoki tabani maramdi UGC gi rule matungina akoina matamdu rai matamda PG da 55 yaudradi oza oi bai eligible oide adai matam kharada amuk PhD oidradi oiramde adai amuk net pass tawdradi amuk su oiramde siuma mayam se loina yenga kanda screening committee duna kari dawrani screening committee duna approve tawraba eligible oiba candidate sing do restar da submit tawrani restar na madu puthoga BC gi approval lawraga mayam du interview ko yana bagi matam le paga tawni interview gi selection committee da maroina ina khangjabada din nama yawgani BC na chairman oirani school du gi din yawrani head yawrani visitor gi nominee ma yawgani selection committee du oza gi oragadi professor at least visitor gi nominee yawgana interview to yaramde aduga subject expert anigumba ahumgumba kogani yamdrabada professor gi grade lagadi subject expert ahumba kogna ba yawgi akoi matamduda aduga matamduda su marking gi system se akoina qualitatively to the magi interview yam pai adu to yabadu the number carry to holaga magi qualification PhD orgadi number carry asuk tawni the first class orgadi number asuk carry to organi do number do loina tinjalle hara kanda loina madugi number do tawraga adudagi khalakpa mi do kaidoge bo selection committee gi maraktagi ama khangna mado kerani na type to yade confidential lobanina magi proceedings to gi atai wording mayam dudi type to ga piraga khalli ba mi dugi maming dudi selection committee da yaw member amana khutna mention ga dabane aduga madu BC mayam no loina kari dorani soi dorani selection committee da yaw mayam do aduga madu executive council da BC da senar amaga BC na executive council da putho kanda selection committee na recommend to do madu selection to bo sigi process ta tawram ko adubu ngasagi composition da koina khana basda yaureba restar khanba da kana na composition to ba ngasai somda puthoreba BC na double membership leibagi posi ek na yabara yadabara ga haibase ai hause hause mati yam siang na araga yam na hause hause leiba karen ek simati ai pajadri do na matam dugi ahong ba ek na yabo wagambadi yai adubu akoina leiringai matamdadi ekta BC na amai tawna double membership oibagi wado ai yaudi na khan yes oza dugi desa hongambadi yai hongami si thawaina hongalaba haibasi ju singneba ma lakpadu adubu honganba haibasida madu hongba haibadusu BC na magi prerogative to hongba yaba ponate ko executive council da puthoga academic council da baw academic mari leina bo oragadi any resolution academic council na pass tawraga academic council na pass tawdo executive council da pass tawrakanda ordinance olani ordinance do mung madu approve tawrakanda university act olakadoini dana ko visitor na soi tawrakanda parliament da puthokanda gazette da phongakanda olakada ba mayamne sin aina khangjaba process to ne adu hauzik leiriba act sida kayam olam dana madu tawba taragadi ngasagi manipulation ge dumsi executive council bawda executive council gi ware pawda manipulate toba yabagi po lagadi executive council gi constitution haidi executive council da yawba members visitor gi nominee yawrimni mapan gi mi yawrimni adagi di akhoi gi tongan ma gi ek na pi badui matoina din academic din yawrimni akhoi na lei ge matam dadi school mari khakta oiramani na academic din ahum ji rotation do oinarami haujikti school mapan gumba leire hairamina din khudimak loina executive council gi member oiramaro in terms of seniority da ahum ai chalaga leiramba yaena kali adu magi ahom khara din leiramgani adu madugi manipulation gi changse executive council na
BC membership si anirak oi ba ya have resolution piram magadi madu kadai bhawa democratic oi political ama system ama administrative system ama oi la kanda mi ama khangna magi voting right ani phangba se pi ba ya bara ya da bara have logic ta khanna bai darkar le na madu kai do bagi executive council na madu khanna gidrino have wafam no madi question to ba ya but wasi matam gi amendment mayam le rambe adu logically masai da mi voting right ani phanga gadi chances to kya wangre manipulate to ya bi masi adu democratic oi libra hai selection to matam do da magi pot mayam du khanna ba ya ba poni adu executive council na madu pass to gre ra gadi kamai to da executive council na pass to gibano karamba sahida karamba matam da executive council gi member kana yaw matam da adu madu pass to gino mada visitor nominee yaw gibra mapan gi mayam yaw gibra khanna ba gi mathok tai okay zana hambi su yam mamang da sandaram ba singna harakanda mayam gi Miyang da University Manipur University sina so asang ba even think tank leba amagi santi raksa da chakot pada university na so thodang logada bani lobham to e lorak e amasung logada bani hai basi dum thang thing da even second award da university na logiba rules yam sawre hai da Manipur University lorisi even Manipur gi uji thoi ba thodo watok mayang su research wena ga torokan da masai da wakalon puthokan da mamai purkato do recruitment process da muk ha le ragadi karam ba asang ba mahero da karam asang education lakator ga habje big question ozari ko kamai thamini sai da legally yabra yadabra koi legalist party nate but koi logically yeng da sigum ba manipulate tawbagi room si tawba yabagi room si yam laisalakpa ani sai gi kano gi to if especially pawan professor to gi mata professor recruitment ni matang da koi chuntina jabda even magi du yaubudu thengna har maji ambo university si Ethiopia da lebni India gi mapan da lebni university ni adana masih da makya guni le visa status magi karamba mong da visa phangim no karma indra phangin ma education gi magi like tak pagi dam phangin ra magi koi bisap da phangwa da adai da dum khangni ai tare adagi naki accreditation level do college do karawai da kayam yorage have su dum madu khangni experience magi leiba machang do yem dum irai lai khang pone do yeng hodra ba have su so hangam di wari adagi za salary gi yeng ma salary do kayam na base troga sahi manga tara ma phangin do kya no adagi salary so soi chala gani khali professor magi at least associate oi bam to idana professor oi ga haira gadi p scale khangane bo khangane yes adu su lai ado ozari ku thamjani gi smaina khoi especially magi professor do na traga mi da khoina direct yenga haibo hamnati kese na putok seseno putok ko myam na khoi wo khoi di myam da khangan bai wani ada khoi bun yengi di university na siuma mai wona masum hum mo puraga di khunai ji karmai satino za thamningi ji siuma gi abot akai scandal mayam jin pik thale mamang da AP Pandey gi da tha taruk tare mayam bwana gi bani university ko jam mayam pham ga si mafam ji dagi khoina university gi mai won ji khoi media na purkhi hai tari university gi asing balusing ba ma lorok na gi la pa gi keno lambi si hai tare to khoina khan mati na te adu ba solution pro na gi way se khoina yam kan pi gi ne to samai na to ba university mana khoi gi khunai ji sum le ga de khoi even mahiroi khunai ji kamai le ga de wa pham du ni kamai thamin ga project ozana hai bi ki bita university is the highest temple of learning ni ko sidai sidagi ayamba lebaki policy adagi geopolitics ki oiba the economics ki oiba the societal status ki oiba mayam sigi khwai nainavam sarukama the samaj ma kamaina chakhot kani kadai da nemdari ai sigi research tobam yamna khoigi kano ma institute ama khakni aduda Manipur da Central University gumba ama phangbai ba se laibak yam phabani but the unfortunate part ti kari no bada akhoigi sidal lari ba Manipur University city it's plagued with corruption nepotism favorism oina tawraga sum lakpa se si akhoi khwai de laibak thibane ba yeng si ngarang han da natro ED na CBI na case lok thuruk padagi ED na keno to we na khoigi 71 lakhs some lakhs go adugi chenare na kane hanagi BC hai sen ke yore ibani aina hajari adagi MLA or mamsu yore ni aduda aina masi hajari se sigumba khoina mi khara maming panba natraga university da oza natraga na adagi thabak pawan palli dana sa pawan palli sigumba mayam panba sida we are not attacking to pawan pawan de attack to wona teba khoi right aduga nangi khalai ba lana khangi ba dagi namfu da hapchen gi ba adugi mi mayam du da personal attack su natte ba kargino da akoi makoi ga khangaru ba natte amta natte akoi di we are attacking we are not attacking we are akoi di
aswari maya system do the swari potse senior na mayam the putokpaneba aduna laibiriba tabak the laibak pabani hagadra kudung sabani hagadra tabak to the pangriba missing adagi even maming pandrabok the chingna yaudana dum legal notice ka thajan babok yawi adugumba mayam se sina khangada se akoina harisi moida nate personal nate it is about the system sini universities ibu run tawriba akoigi higher top most leriba authorities sina karigumba akoigi temple of learning gi highest body emu oriba sida lana tawra agadi peoples of Manipur will not remain silent maro ina journalists akoidi tuminna sungai leirueba university ra thokpa thodok se yam me handaksu aina khanjabada 2021 gi July 23 orangani akoigi anoba Professor Lokendro na BC oreise sigi matung da thokpa mind akoigi yamna pick pa haiba tare issue di issue tawbadabu masi puthuragadi akoida su sometime feel taweba AP Pandey gi matamda tawrise kadai digi hoge ha matamda mana suti lauramdana suti lauramaga char sinaramdana mapanda chatkhiba chaning matamda chatpa adugi issue du dagi akoina tawra hogibneba adubu aduna howe hawani AP Pandey gi matamda kayamuk yamna kaino leremge matamda macha mayam pokthoreba amai tawdana case na ngasi akoigi ngarang sidai sida pawngi lawgi basida akoigi professor lawri potse ma se new akoigi criteria sude aduga ma 10 years experience oina leite aduna masigi keno side ma lawri se lali haibagi puthore sidi yam pikpa masang khatukneba adaga yamna university manung sida achauba samasya mayam leriba for example matamamada moi sengdokhebane teachers education itself the research scholar ama akoigi ma se head of department in charge special amaga oja su oiba ko head of department in charge special amaga thanmineba ko adu ri ahalammineba adu regadi moigi department da leiriba akoigi administration da leiriba se BC hoi leiriba mayam sina madu da miyeng changdraba na ta din na miyeng changdraba natragana department authority na madu gi matang complaint tawdra haibagi aso wangam leba karigi no bada research scholar amana magi guide chu oriba magi head of department du da aduna chakhi matam da mana head of department pisel amadi magi research ke no se kana na prekha lawdu rige ba sigumba thokta banate adu yam pikpane na khoi kasu puthokidi de kegi no bada khoina khangada base Manipur University si am nungsiaba sidagi ne koi Manipur gi put mayam tawrise adubu koi Manipur University se international ranking de yahoninge ba ranking de yawo sida khwaidagi hena phattaba pot amakhakti kamai tawgere if people protest ko surrounding the protest tawraba khabar da masigi maramda corruption gi maramda thina iba horaba adu regadi mark ka eba ranking gi mark ta kakpani na maduna maram waraga Manipur University gi academic field yamna phabusu yawi yawde habante sigumba mayam se soigidre na khoi tuminna le ko se yam kuina le request now we cannot remain silence karigi thani pan bangar mani Professor Lokendro tokadaba sida 26 September da akoigi kano thoibani BC launa nabagi damute application tharo ina lawribani Ministry of Human Resources keno sina education haramala ko jikte ko aduna thoiba potsi gi numit ini walinge da 78 ko faculty members ko for around 20 department sigi oja lungna ba notice ma thokheba ko advertisement am tokeba surprisingly huziki longna na bagi advertise tawri numini ni matung dani ko advertise thogle ise BC longna na ba kamai to get speed up tawre ba as oja se phawna ba tawna ba yade hebe si dekta giri takna mamang the non teaching staff kogi some around 130 gumba leibagi junior assistant odagi mayam ama longna na bagi akoigi mamang da Mars ha thokhiba poto nahangoi sunglo loromdana pending na thamakanda tomda mikupsida mathang kaurakanda even parikha tawuda da quote language se akoigi si quote tawraga maming roll number ga idrasu quote tawraga idong khonai dana si se parikha se any parikha se maming matha roll number lo yawraga kholale hagagi adugi complain le aduna karino tawrisi phat kano mayama akoida pamdaba acham mahikol acham chawba lebaki chawthokchaningai oibsida head of the department akoina kwaidagi na thajaruba amana sumain tawdana sigi kano sida line sida ai loram dai sida
ꯀꯩꯅꯣꯃ ꯂꯣꯏꯅ ꯂꯧꯍꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯑꯩꯈꯣꯏ ꯏꯟꯇꯦꯟꯁꯟꯗꯤ ꯈꯪꯗꯦꯀꯣ ꯏꯟꯇꯦꯟꯁꯟ ꯈꯪꯗꯦ ꯑꯩꯅ ꯂꯣꯏꯅ ꯂꯧꯍꯧꯔꯕ ꯍꯥꯏꯔꯤꯁꯦ ꯂꯥꯟꯅꯁꯨ ꯂꯧꯕꯤꯐꯝ ꯊꯣꯛꯇꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯋꯥꯠꯄꯁꯤꯡꯁꯦ ꯑꯩ ꯂꯣꯏꯅ ꯃꯦꯟꯁꯤꯜꯍꯧꯔꯒꯦꯅ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯃꯗꯨ ꯑꯣꯏꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯑꯃꯗꯨꯗꯤ ꯅꯥꯄꯤ ꯄꯛꯇꯦꯅ ꯈꯟ ꯇꯥꯔꯒꯗꯤ ꯈꯟꯖ ꯇꯥꯔꯦ ꯑꯗꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯔꯤꯗꯤ ꯑꯗꯨꯅ ꯐꯒꯠꯅꯕ ꯇꯧꯍꯧꯔꯒꯦꯅ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯀꯔꯤꯒꯤ ꯑꯗꯨꯁꯨ ꯌꯥꯝ ꯊꯨꯅ ꯍꯁꯨꯛ ꯁꯥꯡꯕ ꯆꯍꯤꯁꯤꯗꯤ ꯇꯧꯗ꯭ꯔꯒ ꯍꯧꯖꯤꯛꯇ ꯇꯧꯅꯦꯅ ꯈꯜꯂꯛꯏꯁꯤꯅ ꯀꯔꯤꯒꯤ ꯑꯗꯨꯒ ꯑꯃꯅ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯑꯦꯗꯚꯔꯇꯥꯏꯁ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯗꯤꯁꯤꯖꯟꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯗꯤꯁꯤꯖꯟ ꯂꯧꯕ ꯑꯗꯒꯤ ꯏꯟꯀ꯭ꯂꯨꯗꯤꯡ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯦꯗꯚꯔꯇꯥꯏꯁ ꯊꯣꯛꯈ꯭ꯔꯀꯥꯟꯗ ꯀꯩ ꯂꯩ ꯏꯊꯤꯀꯦꯂꯤ ꯌꯥꯗꯦ ꯑꯩꯈꯣꯏ ꯔꯨꯜꯁ ꯂꯩ ꯍꯥꯏꯕ ꯅꯠꯇꯦ ꯏꯊꯤꯀꯦꯂꯤ ꯌꯥꯗꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯈꯣꯏꯗ ꯁꯦꯡꯗꯣꯔꯛꯏꯁꯦ ꯊꯥ ꯑꯅꯤ ꯂꯩꯔꯤꯈꯩꯗꯤ ꯊꯥ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯌꯥꯗꯕꯅꯤ ꯃꯃꯥꯡꯗ ꯌꯥꯏꯌꯦꯅ ꯆꯦ ꯄꯤꯔꯛꯑꯦꯕ ꯁꯤꯗꯩꯁꯤꯗ ꯄꯟꯗꯕ ꯑꯃꯈꯛꯇꯤ ꯑꯦꯗꯚꯔꯇꯥꯏꯁ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯅꯪꯒꯤꯁꯤ ꯑꯩꯈꯣꯏꯁꯤ ꯇꯧꯅꯗꯦ ꯀꯟꯚꯦꯟꯁꯅꯦꯜꯂꯤ ꯇꯧꯅꯗꯦ ꯌꯥꯗꯦ ꯍꯥꯏꯕꯁꯤꯃꯁꯨ ꯄꯟꯗꯦꯕ ꯋꯦꯔꯦꯁ ꯖꯔꯅꯦꯜꯁꯤꯡꯅ ꯐꯣꯟꯗ ꯑꯣꯖꯥ ꯑꯃꯗ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯑꯀꯥꯟꯗ ꯑꯩꯗꯤ ꯄꯥꯏꯍꯧꯗꯦ ꯐꯥꯎꯔꯛꯑꯀꯥꯟꯗ ꯀꯟꯚꯦꯟꯁꯅꯦꯜꯂꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯌꯥꯗꯕꯅꯤ ꯆꯠꯁꯨ ꯆꯠꯅꯗꯕꯅꯤ ꯇꯧꯐꯝ ꯊꯣꯛꯇꯦꯁꯦ ꯃꯆꯤꯟꯃꯛꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯅ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯥꯟꯅ ꯇꯧꯕꯒꯤ ꯃꯤꯁꯂꯤꯠ ꯇꯧꯕꯒꯤ ꯄꯥꯋꯔꯁꯤ ꯌꯥꯝ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯈꯠꯂꯛꯄ ꯇꯧꯅꯤꯡ ꯇꯧꯕ ꯎꯈꯠꯂꯛꯄꯁꯤꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯔꯥꯏꯕꯛ ꯀꯗꯣꯝꯗ ꯆꯠꯀꯗꯣꯔꯤꯅꯣ ꯍꯥꯏꯕꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯅ ꯍꯪꯕ ꯌꯥꯕ ꯀ꯭ꯋꯦꯁꯟ ꯑꯃ ꯂꯥꯛꯀꯅꯤꯕ ꯄꯥꯟꯗꯦꯒꯤ ꯃꯇꯝꯗ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯗ ꯊꯣꯛ ꯇꯥꯔꯒꯗꯤ ꯏꯠ ꯋꯤꯜ ꯕꯤ ꯑꯦꯟ ꯏꯟꯁꯜꯠ ꯇꯨ ꯍꯤꯝ ꯑꯗꯨꯅ ꯆꯦꯛꯁꯤꯟꯕꯤꯕ ꯐꯩ ꯂꯥꯟꯈ꯭ꯔꯗꯤ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯂꯥꯟꯈꯤꯕꯁꯤꯡꯗꯨ ꯆꯨꯝꯊꯣꯛꯑꯒ ꯑꯆꯨꯝꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯄꯗꯨꯅ ꯍꯦꯟꯅ ꯆꯨꯝꯒꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯤ ꯊꯥꯖꯤꯜꯂꯒ ꯑꯀꯤ ꯑꯈꯪ ꯏꯟꯇꯤꯃꯤꯗꯦꯁꯟ ꯇꯧꯔꯒ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯏꯕ ꯈꯕꯔꯅꯆꯤꯡꯕꯗ ꯂꯤꯒꯦꯜ ꯅꯣꯇꯤꯁ ꯊꯥꯖꯤꯜꯂꯒ ꯀꯦꯁ ꯂꯧꯁꯤꯜꯂꯨ ꯀꯥꯏꯅ ꯀꯦꯟꯕꯒꯤ ꯆꯠꯅꯕꯤꯗꯨꯗꯤ ꯇꯧꯗꯕ ꯐꯩꯌꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯩ